Kuki Singna welcome to Kukiland India Rahul Ji haina thaduna Rahul Gandhi bu okiba kangpokpi DC amadi SP na karigi tumina laisin kibano makhogi mathakta aingi oiba thabak laingakna lokhatlu Mirabai Haukiba January tara maridagi Manipur gi Thawal district ki Khongjong kheba chingdagi lamtha kiba Congress ke luchingba Rahul Gandhi gi Bharat Jodo Nyaya Yatra gi ani subunumita ngarang Sengmai dagi Khongsan kiba Rahul Gandhi kangpokpi amasung senapati da lakpada miyamna harauta yamna okhi Maduda kangpokpi kuki miyamna welcome to Kukiland India Rahul Ji haiba pestul sizinaki haiba thong asi Manipur thukaina bu kuki singna satharakpani aranba thong asi khangna una kangpokpi gi DC amadi SP na karigi damakta makhoigi mathakte action lowdabano haina patsoi kendra ki hanagi MLA Kumari AK Mirabai na phongdokre wafam asi ngasi ex MLA Mirabai gi pasoi da leba mayumda paumising unaba amada mahakna haikibani ex MLA na makata na paumising na phongdokibadadi Congress ki Rahul Gandhi ki Bharat Jodo Nyaya Yatra asi machoi taduna leiba leibak asi amatoina punsinduna matpi khraba miyoibagi hak fangnanaba pangthokpani Rahul Ji gi senglaba khongchat asi miyamda lana uhanaba Manipur gi apunba saktam thukainaba Kuki Singna welcome to Kukiland India Rahul Ji haina thaba pestul sizinaba matamda kangpokpi district ki district administration gi thopuriba DC amadi district SP na karigi tuminna yengduna leithokibano makoi mathakta Manipur lengangna ain gi oiba thabak lohut kadabani haiki ex MLA Kumari Mirabai na makata no paumising da phongdokibadadi Manipur gi Chief Minister N Biren amadi atai minister kharadi Manipur asi tangdu leitaba phibamda hanjilakle haina lauri adubo singdana lo ama tamdana lo ama chanabagum tawri asumna Manipur gi law and order ningthina ngakpa ngamdabadagi lana lamjing bikraba miyam adu kari oirakadagi haibadu laingakna confirm toi ai gi haibana mangda thamduna amadi kanglup naina rajniti to butoksi maduna trabadi praja singi marakta tongan ba khena ba thabak kaya tawraktuna Manipur gi apunba saktam sagat pangamloi hainasu mahakna phongdokhi Koktukta kuki militant singganong may kapna kre numidang waidang pung mga henbo fawba kapna ki ngasi Impal West ki manung channel iba koktuk singkhongda kuki khulai faiba militant singa state security force amadi khul ngakpa singa akan mamongda tangkak ani thongna nongwai kapna kre press na phongba pawda ahan ba tangkak ki oina ngasi ayuk pung 12 minute ni fu mga dagi hawduna numidung ba matung pung 12 minute yangkai fawba atat akham leitana nakal animakta nongwai kapna ki nongwai kapna ki ba adu ahan ba kuki militant singna Koktruk amadi kadang ban khul singda tariba khunja sing tamna bom yauna nongwai round kaya kapsin ba horak padagi khul ngakliba volunteer sing amadi state force na handuna nongwai kapki nakal animakta akan mamongda pung amarom nongwai kapna ki haidi ahan batang ki nongwai kapna bagi thogdok udu loi khraba matung nongtel pung 3 minute tararom tabada makhata na kuki militant singna amuk nongwai kap horak padagi akan mamongda Koktruk singkhong lomda nakal animakta nongwai kapna bagi thogdok thokki Nongwai kapna bagi thogdok aduda nakal animakta asok apan yawbagi pawdi laikide adubo thogdok thokfung maduda ahenba security forcing sangsinduna makhata na thibuhumbagi thabak sathaba hokre haina press na phangba pawgi matung ina hairi Commando na faraba SDPO anan harbada chanaba sing matik chaba chairak piu haiduna khongjang sangsin kre moreda curfew lauthokre Moregi SDPO anan hatpada mapung oina chenaba Philips ke khongsai amasung hemkholan mate ngarang numidang waidam pung manga makhai adwai da Manipur police ki commando team amana moreda gi farba matung moreda leiba kuki singna police station amadi police station gi mayuk nabada leiba commando complex ta nung thomjinduna irang haurakpada natana hingsa gi thawong sing satharakpadagi more border town pumba curfew thamjin khrei Togdosigi matangda pausi sing phangba pawgi matung ina ngasi ayukta more border town pumba curfew thamjin kiba asina border town asida leiba dukan kaithel amadi lainga kiloisang pomnamak thong hangna khide curfew asin maram orega lambi de passenger puba gari amadi lanai gari amada chena khide more border town khuntak lan sibaga chap manaki haina pau sin makha tari amaromda ngase wangjing namding higher secondary school da hangliba relief camp ta leiriba more dagi lan jelaklaba inmate singna moregi SDPO singtham anan hatpada haktheng nan chenaba Philips ke khongsai amasung hemkholal mate matik chaba cherak piu haina ngase yu khongjang sangsin khrei khongjang adu da saruk yakhiba singna kuki singna moreda tawning bita tawribasi yaba ngamloi moreda leiba state force singda nung thomjenduna hingsa gi thabak sathari khudakta lepkadabani lengang su state forcing aso engam thoktanaba ahenba forcing thajin biu haina lenga ki puning sing sin ki tungda moreda ahenba force thajin biu haina kholau kaya su lauki
ningsing bayai haukiba chai lising ni kunumdoi gi October 13 gi ayuk pung mapal makhairom tarak pa adwaida STPO na lusingo police team amana more ward number 7 gi turel wang malaikai da laiba helipad ama sengdok tuna leidingai da araparians tagi kablak panungoi maruna anan gi thabak tu pan kibani kudakta special commando gi SP Krishna Tombina Asokpa STPO bo primary health center da pukhatuna laikan naki adubo Asokpa aduna mahaki phibam lubadagi Imphal dagi helicopter chatuna laururaga Imphal yorakpada doctor na sin purakle haina phongdorakhiba laikibani STPO hatpa maralaiba Philips Khongsaibo thadukadabani haiba kuki nupi sing khongjang ngaktaba ngamde more da mathau tawjadun laiba STPO singtham Anand Kumar bo hatkibada chenaba Philips Khongsaibo ngarang more dagi farbanina singtham Anand Kumar mihatki chapchaba cherak pigadabani mahakpo condition amata da thadukhiba tarbadi Manipur da achobu iho lakani haina ngasi sugunu kaithel thong londuna sugunu miyam amadi lamdam adungi imam maira paibi kayana pun saruk yaduna miyam na sugunu kaithel da rally chatun khongjang sanction khrei rally aduda maralaiba Philips Khongsai maralgi matung ina sibigi cherak pigadabani Manipur government na STPO Anand Kumar bo hatpada chenaba miyoi cherak pibang ngamdrabadi Manipur miyam da sino Philips Khongsai condition amata da thadukpa yaroi haiba kholau kaya sulauki sugunu apunba mera paibiluki secretary ahibam chanthoina phongdokkibada STPO Anand Kumar bo hatpada hakthengna chenaba mihat bo pharbanina ain gi oiba matik chaba thabak Manipur lengak na lokhot kadabani asiguma maralaiba STPO hatpa Philips Khongsai bo thadukadabani haiba kuki nupisingi khongjang ngaktaba ngamde maralaiba criminal amabo kuki nupisingna thadukadabani haiba si mi hatpa criminal amabo sawgatpa phurup amani haiba si masana taksare maramaduna maralaiba miyoi amabo chapchaba capital punishment pigadabani isam samna maitai nupisingna kumbigi ithaida maharegiment kharana ima singda mideng karan chalakpada pendaba khara phongdok lubagidi FIR panba lengakni maramaduna maralaiba Philips Khongsaida capital punishment adu lengakna pigadabani Manipur ki Chief Minister nasu Philips Khongsai bu maralgi matung ina chairak pibada semgi order PBU phongdokhi